ꯀꯩꯊꯦꯜꯂꯣꯡ ꯋꯥꯠꯇꯕ ꯂꯝꯗꯝꯅꯤ ꯂꯥꯛꯂꯤ ꯃꯊꯪ ꯃꯊꯪ ꯑꯃꯒꯤ ꯃꯊꯪ ꯑꯃ ꯁꯅꯥ ꯀꯩꯊꯦꯜ ꯃꯤ ꯋꯥꯠꯇꯕ ꯆꯥꯎꯍꯣꯡ ꯉꯥꯍꯣꯡꯕ ꯂꯝꯗꯝꯅꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯅꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤꯁꯨ ꯂꯂꯣꯟꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯇꯝꯄꯥꯛꯇ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯍꯟꯖꯟꯅꯤ ꯀꯥꯎꯕ ꯃꯈꯩ ꯂꯝꯍꯦꯟꯕ ꯑꯉꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯥꯟꯅꯔꯤ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯋꯥꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗ꯭ꯔꯕꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯥꯎꯕꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯁꯨ ꯃꯕꯨꯛ ꯃꯔꯥꯇꯞ ꯏꯪꯅ ꯉꯥꯟꯊꯣꯏꯔꯤꯗꯣ ꯃꯄꯨ ꯁꯅꯥ ꯀꯩꯊꯦꯜꯗ ꯏꯉꯦꯂꯩꯒꯤ ꯇꯨꯡ ꯏꯟ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯤꯅꯥꯛꯁꯤꯅ ꯆꯠꯅ ꯍꯥꯏꯔꯛꯏ ꯏꯉꯦꯂꯩꯗꯣ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯑꯅꯤꯗꯣ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯈꯔ ꯊꯨꯅ ꯊꯥꯡꯂꯛꯎꯅꯦ ꯅꯈꯣꯡꯁꯤꯡꯗꯣ ꯑꯩ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯇꯣꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯗꯨ ꯈꯨꯝꯃꯛꯏ ꯃꯃꯥꯗ ꯊꯥꯡꯉꯛꯏꯁꯤꯗꯤ ꯑꯁꯨꯛ ꯉꯜꯂꯤꯁꯤꯕꯨ ꯂꯥꯡꯂꯦꯟ ꯑꯃꯨꯛ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯅꯥꯛꯁꯤꯗ ꯌꯦꯡꯂꯒ ꯏꯕꯥꯅꯤ ꯄ꯭ꯂꯥꯟ ꯄꯨꯔꯥ ꯐꯦꯜ ꯃꯤꯅꯥꯛꯁꯤꯁꯨ ꯈꯨꯝꯃꯛꯏ ꯀꯥꯏꯗꯦ ꯀꯩꯅꯣ ꯅꯣꯏ ꯃꯥ ꯄꯥꯅ ꯐꯝꯍꯜꯂꯒ ꯏꯕꯥꯅꯤꯁꯨ ꯌꯥꯎꯁꯟꯕꯤꯔ ꯂꯣꯏꯔꯦ ꯀꯦꯛꯀꯤꯗꯣ ꯌꯥꯎꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏ ꯃꯥꯒꯤꯁꯤꯅ ꯍꯦꯟꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ ꯃꯤꯅꯥꯛꯁꯤꯗꯣ ꯈꯨꯝꯂꯛꯏ ꯑꯃꯨꯛ ꯆꯠꯃꯟꯗꯦ ꯍꯥꯏꯅꯤ ꯕꯦꯝꯃ ꯂꯣꯏꯔꯝꯗꯥꯏꯅꯤ ꯈꯔ ꯆꯠꯂꯣ ꯑꯦꯇꯦꯟꯗꯦꯟꯁ ꯑꯃꯨꯛ ꯌꯦꯡꯉꯛꯑꯗꯤ ꯅꯪ ꯐꯖꯔꯅꯤ ꯆꯠꯅ ꯏꯉꯦꯂꯩꯗꯣ ꯄꯣꯠꯐꯝ ꯑꯃꯒꯤ ꯃꯄꯥꯗ ꯆꯞ ꯂꯦꯞꯂꯒ ꯐꯝꯈ꯭ꯔꯦ ꯇꯨꯡꯗ ꯏꯟꯅꯔꯤꯕ ꯑꯅꯤꯗꯨꯁꯨ ꯏꯉꯦꯂꯩꯒꯤ ꯃꯇꯨꯡꯗ ꯂꯦꯞꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯕꯗ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯏꯍꯜ ꯅꯨꯄꯤꯗꯨꯅ ꯀꯔꯤ ꯌꯦꯡꯁꯤꯒꯦ ꯆꯥꯁꯥ ꯏꯃꯧꯁꯥ ꯏꯉꯦꯂꯩꯅ ꯏꯅꯦ ꯁꯤꯒꯤ ꯂꯐꯨ ꯊꯔꯣꯁꯤꯕꯨ ꯀꯌꯥꯅꯣ ꯏꯅꯦꯗ ꯌꯥꯎꯕ ꯁꯤꯡꯖꯨ ꯃꯌꯥꯟꯈꯩ ꯂꯣꯏꯅ ꯂꯧꯒ꯭ꯔꯗꯕꯅꯤ ꯁꯦ ꯂꯐꯨ ꯊꯔꯣꯁꯦ ꯁꯤꯅ 70 ꯁꯥꯕꯅꯤ 70 ꯍꯦꯛ ꯄꯤꯔꯝꯃꯣ ꯉꯁꯤꯗ ꯍꯦꯜꯂꯛꯄ ꯀꯝꯄ꯭ꯔꯦꯛ ꯌꯥꯎꯔꯛꯏꯌꯦ ꯅꯪꯒꯤ ꯁꯤꯡꯖꯨꯒꯤ ꯃꯌꯥꯟ ꯍꯥꯏꯗꯣ ꯏꯅꯦꯗ ꯂꯣꯏꯅ ꯂꯩꯔꯅꯤ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯍꯪꯒꯥꯝ ꯃꯥꯟꯕꯤꯗꯣ ꯀꯔꯤ ꯂꯠꯇꯁ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯌꯥꯎꯏꯀꯣ ꯍꯣ ꯏꯅꯦꯗꯒꯤ ꯌꯥꯎꯕ ꯂꯣꯏ ꯂꯧꯈ꯭ꯔꯗꯕꯅꯤ ꯁꯤꯒꯤ ꯎꯁꯤꯟꯁꯥꯁꯤꯁꯨꯅꯦ ꯃꯄꯨꯟ 5 ꯂꯧꯈꯤꯗꯣꯔꯤꯕꯅꯤ ꯂꯧ ꯅꯈꯣꯏꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ ꯂꯩꯁꯥꯕꯤ ꯑꯅꯤꯁꯤꯅ ꯏꯆꯥꯅꯨꯄꯤꯔꯥ ꯏꯅꯦ ꯍꯤꯌꯥꯡꯊꯥꯡꯗꯒꯤꯅꯤ ꯍꯣꯏ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤꯗ ꯑꯍꯟ ꯅꯨꯄꯤꯗꯣ ꯏꯉꯦꯂꯩꯅ ꯄꯤꯔꯛꯂꯤꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤꯗꯣ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯃꯊꯪ ꯍꯥꯞꯆꯤꯟꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅꯁꯨ ꯆꯤꯝꯕꯥꯜ ꯑꯗꯨ ꯄꯣꯊꯥꯍꯟꯗꯦ ꯍꯥꯏꯔꯛꯏ ꯊꯥꯏꯅꯗꯤ ꯂꯥꯡꯕꯟ ꯃꯦꯔꯥ ꯀꯥꯏꯁꯦ ꯊꯛ ꯅꯤꯛꯅꯔꯝꯂꯤꯕꯅꯤ ꯅꯣꯏꯒꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯌꯨꯛꯇ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯏꯁꯤꯡꯒ ꯂꯩꯆꯤꯜꯒꯅ ꯃꯅꯤꯡ ꯋꯪ ꯀꯥꯔꯤꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯏꯪꯕꯅ ꯍꯧꯖꯤꯛꯅ ꯅꯨꯡꯁꯥ ꯐꯥꯎ ꯊꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯃꯦꯔꯥ ꯄꯥꯟꯈꯠꯂꯛꯂꯕꯅꯤ ꯍꯧꯖꯤꯛꯐꯥꯎ ꯏꯪꯕꯗꯤ ꯂꯥꯏꯔꯗꯅ ꯃꯣꯔꯦꯒꯤ ꯅꯣꯏꯒꯤ ꯐꯦꯟ ꯃꯆꯥꯁꯤꯃ ꯄꯥꯏꯔꯤꯁꯤꯅꯤ ꯑꯣꯜꯂꯦ ꯄꯨꯡꯑꯣꯟꯅꯤ ꯑꯣꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯊꯥꯏꯅꯒꯤ ꯃꯅꯤꯄꯨꯔꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝꯅꯤ ꯌꯥꯝꯅꯁꯨ ꯏꯪꯗꯕ ꯌꯥꯝꯅꯁꯨ ꯁꯥꯗꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦꯅꯦꯀꯣ ꯏꯉꯦꯂꯩꯅ ꯑꯗꯨꯅꯤ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯇꯔꯄꯟꯒꯤ ꯑꯩꯈꯣꯏ ꯏꯙꯧ ꯍꯣꯏꯅꯒ ꯍꯩ ꯂꯩ ꯀꯠꯄꯒꯤ ꯑꯌꯨꯛꯀꯤ ꯍꯩꯁꯣꯏ ꯁꯣꯏꯕꯗꯣ ꯏꯪꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯑꯕꯣꯛ ꯅꯥꯀꯟꯁꯤꯗ ꯃꯩ ꯍꯧꯒꯠꯂꯒ ꯍꯩꯁꯣꯏ ꯁꯣꯏꯕꯒꯗꯣ ꯉꯥꯏꯅꯔꯤꯕꯅꯤꯗꯣ ꯏꯉꯦꯂꯩꯅ ꯑꯍꯜ ꯅꯨꯄꯤꯒꯗꯣ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯆꯐꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯖꯟ ꯂꯦꯞꯂꯤꯕ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯂꯥꯡꯂꯦꯟ ꯑꯥꯗꯩꯁꯤ ꯗꯥꯊꯣꯏꯍꯦꯟꯒꯤ ꯃꯃꯥ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦ ꯃꯤꯅꯥꯛꯁꯤꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯏ ꯃꯥꯅꯤ ꯃꯣꯏꯁꯨ ꯀꯩ ꯂꯩ ꯂꯥꯛꯏꯖꯥꯅꯣ ꯁꯣꯝꯗ ꯁꯨꯝ ꯂꯥꯛꯏꯀꯣ ꯃꯣꯏꯁꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯏꯉꯦꯂꯩꯁꯨ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯨꯅ ꯏꯉꯦꯂꯩ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯉꯟꯇꯥ ꯍꯦꯛꯇ ꯏꯉꯦꯂꯩ ꯍꯦꯟꯖꯥꯡ ꯈꯥꯎ ꯃꯌꯣꯝꯗꯣ ꯄꯥꯏꯔꯗꯨꯅ ꯏꯟꯗꯣꯟ ꯍꯦꯟꯖꯥꯡ ꯈꯔ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯌꯦꯡꯗꯧꯅꯤ ꯑꯩꯁꯨꯅꯦ ꯃꯇꯝꯁꯦ ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯦ ꯂꯥꯡꯕꯟꯗꯗꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦꯅ ꯂꯦꯞꯄꯨꯔꯦ ꯑꯗꯨꯒꯗꯤ ꯃꯦꯔꯥ ꯄꯥꯡꯈꯠꯂꯛꯄꯁꯤꯗꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦꯅꯦꯍꯦ ꯂꯨꯍꯣꯡꯕꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯏꯟꯗꯣꯟ ꯍꯤꯌꯥꯡꯒꯩꯒꯤ 19 ꯄꯥꯟꯕꯗꯅꯤ ꯅꯣꯏꯁꯨ ꯂꯣꯏ ꯌꯥꯎꯒꯗꯕꯅꯤꯀꯣ ꯏꯟꯗꯣꯟꯒꯤꯗꯤ ꯃꯤꯔꯣꯜ ꯂꯩꯖꯗꯦ ꯏꯟꯗꯣꯟ ꯅꯨꯄꯤ ꯃꯌꯨꯝꯅ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯔꯤꯕꯅꯣ ꯅꯤꯡꯊꯧꯈꯣꯡꯗꯅꯤ ꯃꯁꯛꯀꯗꯤ ꯏꯃꯧ ꯑꯣꯏꯗꯣꯏꯅꯤꯀ ꯊꯥꯒꯠꯄ ꯅꯠꯇꯦꯀꯣ ꯐꯖꯈ꯭ꯔꯦ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯤ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯂꯒ ꯂꯩ ꯋꯥꯈꯜ ꯈꯟꯖꯩ ꯄꯦꯟꯊꯣꯛꯆꯔꯦ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯥꯏꯅꯩ ꯃꯊꯟꯇ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ
ꯃꯃꯥꯟꯅꯕꯒꯤ ꯃꯇꯧ ꯈꯪꯕ ꯃꯤꯅꯥꯛꯁꯤꯅ ꯃꯃꯥ ꯑꯁꯤꯒꯤꯁꯤꯗ ꯍꯩ ꯈꯤꯇ ꯂꯩꯔꯨꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯅꯤ ꯀꯥꯎꯔꯦ ꯉꯁꯥꯏꯗꯩ ꯍꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯑꯩ ꯊꯣꯏꯍꯦꯟꯒꯤ ꯃꯃꯥꯗꯨꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯁꯟꯅꯔꯨꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯆꯥꯒ ꯌꯥꯎꯔꯤꯗꯅ ꯎꯕꯨ ꯎꯔꯨꯗ꯭ꯔꯦ ꯈꯨꯝꯕ ꯇꯟꯗꯕꯤ ꯃꯤꯅꯥꯛꯁꯤꯅ ꯑꯍꯧ ꯆꯥꯎꯃꯟꯗꯅ ꯎꯗ꯭ꯔꯖꯥꯠꯅꯤ ꯂꯥꯡꯂꯦꯟꯗꯣ ꯃꯤꯅꯥꯛꯁꯤꯒꯤ ꯃꯈꯨꯠꯇ ꯈꯨꯖꯤꯟꯅ ꯀꯛꯆꯤꯜꯂꯛꯏ ꯀꯩꯅꯣꯍꯦ ꯁꯤꯔꯦ ꯂꯥꯛꯑꯣ ꯊꯦꯡꯉꯅꯤ ꯁꯦꯝ ꯀꯣꯝꯂꯥꯗꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯣꯏꯗꯕ ꯋꯥꯊꯤ ꯌꯥꯝ ꯇꯧ ꯂꯩ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯃꯤꯅꯥꯛꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯏꯉꯦꯂꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗ ꯂꯦꯞꯍꯧꯔꯤ ꯃꯈꯣꯏ ꯂꯥꯛꯇꯨꯅ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯈꯔꯗꯨꯁꯨ ꯃꯉꯥꯏ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯂꯦꯞꯍꯧꯏ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯩ ꯃꯌꯥꯝ ꯌꯣꯜꯂꯤꯕ ꯑꯗꯣꯝꯗ ꯌꯧꯔꯗꯨꯅ ꯃꯤꯅꯥꯛꯁꯤ ꯇꯞꯂꯛꯄ ꯍꯩꯁꯤꯡꯗꯣ ꯂꯩꯅꯕ ꯀꯟꯅ ꯄꯥꯛꯊꯗꯨꯅ ꯈꯜꯂꯤ ꯐꯖ ꯐꯖꯕ ꯑꯗꯨꯕꯨ ꯈꯟꯒꯠꯂꯤ ꯉꯁꯥꯏꯒꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯂꯥꯡꯂꯦꯟ ꯐꯣꯟꯗꯨ ꯈꯤꯡꯒꯠꯂꯛꯏ ꯍꯜꯂꯣ ꯕꯖꯥꯔ ꯀꯥꯏꯋꯥꯏꯗꯅꯣ ꯃꯃꯥ ꯌꯥꯎꯏ ꯑꯩ ꯆꯪꯉꯛꯑꯣꯏ ꯂꯥꯞꯅ ꯌꯦꯡꯍꯧꯒꯦ ꯄ꯭ꯔꯗꯤꯞ ꯏꯕꯥꯅꯤ ꯂꯥꯛꯏ ꯀꯥꯏꯋꯥꯏꯗꯅꯣ ꯂꯥꯡꯂꯦꯟ ꯈꯔ ꯂꯥꯞꯅ ꯅꯥꯀꯣꯡꯗꯒꯤ ꯊꯥꯡꯗꯣꯛꯂꯒ ꯍꯩ ꯈꯜꯂꯤꯕ ꯃꯤꯅꯥꯛꯁꯤꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯥ ꯂꯥꯛꯏ ꯗꯥ ꯄ꯭ꯔꯗꯤꯞꯀ ꯀꯃꯥꯏ ꯇꯧꯅꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯑꯩ ꯍꯩ ꯂꯩꯔꯤ ꯁꯤꯗꯩꯁꯤꯗ ꯉꯥꯏꯍꯥꯛ ꯎꯅꯍꯧꯔꯣ ꯂꯥꯡꯂꯦꯟ ꯐꯣꯟꯗꯣ ꯑꯃꯨꯛ ꯅꯥꯀꯣꯡꯗ ꯊꯥꯡꯖꯤꯜꯂꯒ ꯅꯒꯥꯝꯄꯥꯜ ꯄꯔꯦꯡꯗꯒꯤ ꯍꯩ ꯌꯣꯟꯐꯝꯗꯣ ꯑꯗꯨꯗ ꯂꯩꯌꯦ ꯃꯤꯅꯥꯛꯁꯤ ꯏꯕꯥꯅꯤ ꯃꯃꯥꯅ ꯑꯁꯣꯝꯗ ꯂꯩꯍꯧꯔꯦ ꯑꯣꯀꯦ ꯄꯥꯏꯌꯣ ꯑꯩ ꯂꯥꯛꯑꯦ ꯑꯗꯣꯝꯗ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯏ ꯉꯥꯏꯅ ꯉꯥꯏꯅ ꯌꯦꯡꯅꯤꯡꯕ ꯎꯖꯅꯤꯡꯕ ꯃꯍꯥꯛ ꯑꯗꯣ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯁꯥꯅꯧꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯦ ꯅꯨꯡꯁꯥ ꯁꯣꯔꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯤ ꯄ꯭ꯔꯗꯤꯞ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯅꯕꯥꯅꯤꯁꯤꯅ ꯕꯖꯥꯔꯗ ꯂꯩꯔꯝꯃꯤ ꯑꯋꯣꯏꯕ ꯅꯝꯊꯤꯈ꯭ꯔꯕ ꯃꯔꯛꯁꯤꯗꯅꯤꯅꯦ ꯇꯧꯗꯧꯔꯤꯕ ꯗꯦꯠꯅꯥꯎ ꯅꯝꯊꯤꯕꯂꯛꯇ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯊꯣꯟꯕ ꯌꯥꯅꯤ ꯃꯃꯤꯡꯗꯣ ꯍꯦꯟꯃꯜꯂꯦꯍꯦ ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯡꯂꯦꯟꯗꯤ ꯏꯀꯥꯏꯔꯦ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕꯒꯤ ꯊꯧꯅꯥ ꯃꯥꯡꯈ꯭ꯔꯕꯒꯨꯝ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯖꯕꯗꯨ ꯃꯉꯥꯏ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯆꯤꯡꯂꯦꯝꯂꯕ ꯅꯨꯄꯥ ꯑꯃ ꯂꯤꯠꯂꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯈꯨꯗꯥꯡ ꯀꯛꯄ ꯃꯇꯝꯒꯤ ꯐꯨꯔꯤꯠ ꯇꯤ ꯁꯔꯠ ꯑꯃ ꯈ꯭ꯋꯥꯡꯗꯒꯤ ꯂꯩꯇꯦꯡꯒꯤ ꯈꯨꯔꯨ ꯃꯊꯛ ꯈꯖꯤꯛ ꯆꯠꯈꯠꯄ ꯂꯩꯕ ꯑꯃꯨꯕ ꯃꯆꯨꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒ ꯈꯨꯠ ꯑꯣꯏꯗꯅ ꯁꯤꯔꯤ ꯂꯦꯗꯔ ꯑꯃꯨꯕꯅ ꯆꯠꯄ ꯒꯥꯔꯤ ꯑꯃ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯃꯜꯁꯤ ꯇꯥꯡꯂꯝꯅꯤ ꯈꯪꯉꯤ ꯀꯣꯛꯊꯛꯇ ꯍꯧꯔꯤꯕ ꯁꯝꯅ ꯃꯁꯥ ꯅꯥꯟꯅ ꯍꯥꯠꯂꯤ ꯃꯈꯥ ꯑꯗꯨꯝ ꯈꯣꯡꯂꯣꯝꯗ ꯌꯦꯡꯊꯔꯛꯄꯗ ꯇꯣꯡꯂꯤ ꯃꯁꯥ ꯅꯥꯟꯕ ꯕꯤꯗꯥꯒꯤ ꯃꯦꯟ ꯁ꯭ꯂꯤꯄꯔ ꯑꯃ ꯌꯦꯡꯕꯗ ꯊꯃꯣꯏꯅ ꯄꯨꯛꯄꯦꯟ ꯄꯦꯟꯕ ꯃꯁꯛꯅꯤ ꯃꯑꯣꯡꯅꯤ ꯀꯦꯜꯚꯤꯟꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟ ꯏꯀꯥꯏꯕ ꯈꯥꯡꯂꯤꯕ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩꯝ ꯆꯥꯅꯤꯡꯗꯦꯗ ꯆꯠꯂꯒꯦ ꯃꯃꯥ ꯉꯥꯏꯔꯝꯕꯅꯤ ꯁ꯭ꯀꯨꯜ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯃꯤꯅꯥꯛꯁꯤꯅ ꯉꯥꯏꯈꯣꯍꯦ ꯑꯩ ꯍꯩ ꯂꯩꯕ ꯂꯣꯏꯗ꯭ꯔꯤ ꯀꯔꯤꯅꯣ ꯑꯃ ꯉꯥꯡꯗ꯭ꯔꯗꯤ ꯍꯩꯅꯗꯕ ꯄ꯭ꯔꯗꯤꯞꯅ ꯑꯣꯏꯔꯛꯀꯅꯨꯀꯣ ꯁ꯭ꯋꯥꯏꯗꯒ ꯆꯠꯅꯤꯡꯗꯅ ꯆꯠꯅꯤꯡꯕꯒ ꯁꯥꯔꯛꯀꯅꯨ ꯑꯩꯈꯣꯏ ꯍꯥꯔꯠ ꯄꯦꯁꯦꯟꯅꯦ ꯊꯃꯣꯏ ꯌꯥꯝ ꯅꯥꯏ ꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯇꯤꯀꯥ ꯑꯝꯇ ꯀꯥꯞꯊꯣꯛꯅꯗ ꯌꯥꯗ꯭ꯔꯦ ꯃꯤꯅꯥꯛꯁꯤꯗꯣ ꯃꯥꯒꯤ ꯍꯩ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯗꯤꯞꯁꯨ ꯆꯪꯁꯤꯜꯂꯒ ꯃꯥꯁꯨ ꯂꯩꯔꯤꯕꯁꯤꯡꯗꯨ ꯌꯦꯡꯂꯤ ꯀꯦꯕꯜ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯝꯂꯒ ꯍꯩ ꯌꯣꯜꯂꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯆꯪꯁꯤꯜꯂꯒ ꯀꯩ ꯀꯩꯅꯣ ꯍꯩꯁꯤꯡꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯩꯁꯤꯡꯗꯣ ꯄꯤꯁꯜꯂꯤ ꯇꯥꯃꯣ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯇꯨꯅꯦ ꯀꯣꯝꯂꯥꯅꯦ ꯁꯤ ꯂꯐꯣꯏꯁꯤꯒ ꯀꯤꯋꯤꯁꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯁꯦꯝꯁꯤ ꯀꯦꯖꯤꯗ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯌꯦꯡꯕꯤꯔꯛꯑꯣꯁꯦ ꯁꯤꯡꯉꯩꯁꯦ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯗꯤꯞꯇꯣ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯑꯆꯧꯕ ꯄꯥꯏꯈꯠꯂꯒ ꯀꯦꯕꯤꯟꯗ ꯎꯠꯂꯒ ꯑꯩꯁꯨ ꯁꯤ ꯆꯥꯕ ꯍꯩꯌꯦ ꯀꯦꯜꯚꯤꯟ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯂꯧꯔꯣ ꯂꯧꯔꯣ ꯄ꯭ꯔꯗꯤꯞ ꯀꯦꯜꯚꯤꯟꯗꯤ ꯌꯦꯡꯗ ꯍꯩꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯖꯩꯗ ꯁꯤꯅꯤꯅꯦ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯃꯤꯅꯥꯛꯁꯤꯗꯣ ꯍꯩ ꯂꯩꯕ ꯂꯣꯏꯈ꯭ꯔꯦ ꯀꯦꯜꯚꯤꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯣꯏꯔꯦ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣ ꯇꯥꯃꯣ ꯁꯤ ꯍꯥꯏꯔꯒ ꯃꯔꯤꯗꯨ ꯈꯖꯤꯛ ꯍꯟꯗꯣꯔꯛꯏ ꯗꯨꯀꯥꯟꯗꯨꯗꯒꯤ ꯃꯤꯅꯥꯛꯁꯤꯗ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯒꯥꯔꯤꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯑꯁ ꯄꯨꯡꯁꯤꯗꯤ ꯂꯥꯡꯂꯦꯟ ꯅꯣꯏ ꯃꯥꯅ ꯍꯥꯠꯄ ꯇꯥꯔꯦ ꯆꯠꯂꯁꯤꯔꯥ ꯀꯦꯚꯤꯟꯅ ꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯤ ꯁꯤ ꯑꯣꯏꯅ ꯆꯥꯒꯦꯁꯨ ꯆꯥꯊꯣꯛ ꯑꯩ ꯀꯔꯠꯇꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯊꯤꯜꯂꯛꯀꯦ ꯌꯥꯔꯅꯤꯌꯦ ꯄ꯭ꯔꯗꯤꯞꯅ ꯃꯃꯥꯟꯅꯕꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯦꯔꯥ ꯂꯧꯁꯜꯂꯨꯗ ꯅꯪ ꯅꯨꯄꯥꯅ ꯑꯁꯨꯛ ꯅꯪ ꯅꯁꯥ ꯐꯍꯟꯅꯤꯡꯉꯗꯕꯨ ꯂꯧꯁꯤꯜꯂꯨꯀꯣ ꯑꯃꯨꯛ ꯏꯀꯥꯏꯗꯅ ꯂꯩꯔꯤ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯃꯤꯅꯥꯛꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯂꯥꯞꯅ ꯏꯉꯦꯂꯩꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯈꯣꯏ ꯊꯤꯔꯛꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯁꯠ ꯁꯠ ꯂꯧꯁꯤꯜꯂꯣ ꯅꯣꯏ ꯃꯥꯅ ꯑꯥꯗ ꯂꯥꯛꯏ
ลางเลียนคังไว้ไกลบ่อยแกวินในปีรักลิบมายอมดอกฟัดลอระกะแกวินได้เปรียงละก็ให้รีเจ็ดลังเกจัดโลฟังนี่ยอร์ให้เราก็ดาประเดี๋ยวจัดเลยก็จัดเครียดนี้ดูแกวินลิมิตฟัมหงดีจัดลิบลัมบีดูดาอกุดอตงยิงมีก้าวเครมากิมิดยิงดีลางเลียนดันนี่สบายไปสินบีเครจิมบาลดูดีมาโคทกเลยประดิษฐ์ได้รียอมลุมนบูรีวารังมันนี่ตาบดวาสิลักบายดูอยมีอยู่บ่มาโอยนะมีอยู่บ่มาเกี่ยวว่าบังคังคมลักตีมังวันดาไฮรีบดโนัดตะดาวนะจินจารีบันนี่มากิมาเท่าลับตักจัดรีบมังวันดาทำไมมากิมาปูดมาให้สังนี้มาข้ามาเทลนี้มีอยู่บ่สิ่งน่ะปุ่นสิบุมาริกมาหาวทกนะบ่กันโหน่ะซะบ่มาพัมอซาซาตรสิงกีมินุงสิกีโอยบลิปุนClass to the family, langli, ngarang the chow bukui jiba angangong, no kebagi konjel na kado pomnin nili. Amana mangang ba, amana tana bra khangde. Niki to manak tanak na family ba langlin da ying laga hairi. Ibe ma university lambi ga sa kauramani, nang attendance su da bagi Ma'am Angela na yaw ngam bane. Sida gidi adum lak na boh na rage. Nang dissertation gi topic di khalaba. As on thok na lang re. Angang machado na ikai zadra khangde Niki ki khonjel do khara khazik saurap makha tarak pani langlin na khanji nang di kai da tok dorage lohong bagi maram da tongning mani dissertation se do mamang da su tong na khramale ai bok da class tu tigi la isa topic mian man ta dre ahu mariak disuram mani ba to mu mana balairam ni ba ai bu hai so hai di ne hauzik tagi dissertation khalawro tha semester se hek loi baga hora ani aduga not singdo aingonda amamam leirabani nang jeros oina tawgi tor yai ado novels kumba da torandi scope ti chawni ne drama macha phau chawra sani da ado nang na chapter wise hana kai toksige khallaga ti yengu maning the family binu pi khara do ani dugi lengsum da pop up thana duna wari yauslei kai wari no on top na nungai na sana kreda nikina kai wari oini dissertation gini dana yare dissertation ado lang le bor lai khram bala ke handak ti pung kya da bor lai ke ahing baro ga minute kuntare talai hai bani moi masal amu onsin na tuna wari hori ahing da lang manungai ni hai ba ai di chalani ado kamai do sa hai no noi makhoi marak tagi amana chatra di kai no lang le noi suleiri hekta nai ru dong ni makhoi masan amaga onsin na tuna wari nungai ri Langlen gi phone do silent thamba kawra male phone lak padagi khingle makhol du ta bada langlen khangboi kai boy bag manung dagi phone do lokthok laga silent thamsili hauzik mem lak trabana drop class kya lai rige nikina amadi lai ribani ado sardola ka tra khangdi langlen phone du mung thangal la yingi ama makhai ta dore ai chala sira khangde niki khitang mamit pairap ying laga Is kay January ga ngasi la aga ngayo adum sardo ngasi folklore notes pini haibani asini ko exam da yamna lungnari se haibaga tawbaga ahing mami gi maming panno haibaduni makhoi na inari ba ozanu pa do changi asa pumba kai khre chasakhra gi khanba nupi do lengba yaduna adumak phamba tabani wakhal do leita pok khangdaba wakhal lamagi pak te irak nari nungsibagi mahau tangba horakliba kanagumbi gi punsida tattana thokpa thodok oiramgani haina khalli laibak phabini haigatra phaksalamba wakhal ado maka lam halakadore laklamba ko pahaudraba ado amuk hana message tari warol ama iraklibani class story banatra fazana yoko thoibi ai lo balake class story ram daida haifet haramu maya puwa wahai karamba wahai no thamoi do pongpen pelhan gre peli ba thamoi gi mami do mai thong da tarak laba zani nokphet tawri magi mo orsida nakanda family ba mama na biduna kuning na thinduna murum ma buta na ba hey not spirit nangasi soire ko phone na nasani pulap thongnaw dagi langi ba langlen aduma khumlakte magi boy kalam hangdok laga nungsiba magi yawa inba oina ozana hairakliba singa do munna takre Nungthilgi pung anirom tasilai mahi mai school loinarak payawnari ingelo heisu school loira duna thorai
School lomdagi gari thaudorai ngasidi ingelei daw matomtani. Machanupi atombidi mabok hoigi usop ampu kibagi laktre. Magi tungdana Pinky na thauduna Marthana tonglaga inarai. School dagi khara khasik thawatlaga hotel amagi mapa yaubaga tungda tongliba Marthana mamangda thauriba ingelei do tanaba laurai. Ma'am, sida leire. Ingelei su khasik thawgatlure aduba yam hena thawgattabana adumang chapchana khamle. Makhoi ahuma gari de kumtharaga hotel duda changi. Talak soibanara mi ila ihang hangi. Hangliba thariba ugi fampham singduda changsilaga phamtharai. Makhoi ne hek phamtharakpaga Marthana hotel phambiduda. Ine changau do ahuma mane bora plate ani amaga singju do plate ani amaga aduga kangau plate ani amaga pibiro. Hoi yani. Bora se asabo ina pirage ko kuiroi. Pinky na wari haurai ingelei da. Ma'am, hotel famge hairaba. Khallibani ne aisu. Nimidang wairam singju adagi yerum bora gumba pani puri alu chop ikhwe adwai da phangdedana. Adu ha pag yon sira na sini. Kayam kuina phamgadaba natte da paisa tande yadre ne. Marthadu noksanaratu na hairi. Paisa thampham amu leiroi ko. Maduni ne aina paamise Miss Martha. Pinky na karam kandagi haudoino ma'am. Hayengdagi haurage tawbani thabakka ponghing hingida. Pinky na phambadi kana phamminadoino ma'am ga sarga tabra. Icha nupi ahandune aduga akhoi adwaidagi magi mamanabi amaga leiye akhoi ahum phamdoribani. Potsi phadori ko ma'am. Marthana hairakpani. Tanjaduda makhoina haikhibasingdo puthoraktuna chaba hore. Chaba loiratuna paisa pinaba hagotkhre Marthado. Ingeleina. Miss Martha, aingondagi tawrage. Ingelegi makhutto Marthana pharaga. Ma'am, yarni ai tawrage. Pinky na. Ma'am na pijarasano paisa paibine. Marthado Pinky da yingaga. Kupak chani. Hotel phambido da onsilaga. Kangauga singzuga do cham chamagi amuk yombiro. Hoi. Ado ine sidagi lawbiro. Hotel paminupido paisa parai. Ahanbagi bora plate ani da humpu. Singzu ani gi humpu aduga kanghaugi kunthra. Sahum nipu manga tabani nipu dang piro. Aduga hoziki chani amaga chahumga humbudra tare. Aina chamaga tara handoraga chumiko. Aw chumi ini. Paksidagi paisa do lauthoraklaga hangadabadu hantoragle. Maduga lauraga Marthana hairami. Ine chalukige yam hauri. Chalo. Ma'am, Pinky bani sulang thabalom da laktoini chapminakrase. Lao. Tungdamang da sum thauminarakle. Sum thorakpana Marthana hairiba mafamdu yoraktuna. Martha Pinky gi nakong da chirol tori. Ma'am ga nanga sida leramu ai thuna changuge. Hoi, leye bo haibra. Lei hai ai ngasai wari sanarabani nang leiminaramu ko. Martha gari de kumtharaga ingilegi mapada amu changi. Ma'am, Pinky ga ngaktang sida leiminaramo ai phatholaklage. Hoi. Martha chen boy kai boy thona yangna changsinkre. Pinky su ingelei manak lepsilaktuna. Kadai duno Martha na changkre sibo. Pinky khangboy kai boy masado thakatna. Moigi mamana bini haibra adu manaktani. Mamana pakhona mahairakpo mali. Oh, ngak ngai birasi. Martha chelaktuna lakliba yumdugi churi tafamda. Ima! Mapanda kauribadu taraduna. Angaubu machugi phanek se pinupi ma thorai. Sango. Kaunagi phak ama tingthoklaga thari. Makhoi ani do phaktugi mathakta phammi. Ima, aigi sibu oiraroidro. Ima gi nakta laaba oidaba leite ko. Ngarang aina haidudi puraklabra. Oh ima, sida leizare. Kari no sibo. Martha mayom singdubu takladuna hairi. Ima sina singjuni sina kanghau. Singju mayom do piro. Martha singju mayom do pikre nupiduna lausilaba tungda mayom do paiduna machin manakta thangatlaga machindo murum sonba hokre. Ngairi ani do lambi nakanduda ngaiba wadabani haiduna wari tawribani. Pungdi ahum tasilakadawre maugi punsida leirabana ingi leidi. Yumda haningbana ngauri. Adubu phazade khanbana magi ngairi aduma Marthana thorakpa.
ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯏꯔꯕꯗ ꯊꯣꯔꯛꯂꯦ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯏꯉꯤ ꯂꯩꯒꯤ ꯃꯅꯥꯛꯇꯨꯗ ꯍꯥꯟꯅ ꯆꯪꯉꯛꯏ꯫ ꯃꯦꯝ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ꯫ ꯈꯤꯇꯪ ꯋꯥꯕꯖꯥꯠꯅꯤ꯫ ꯄꯤꯡꯀꯤꯅ ꯋꯥꯗꯦ ꯆꯣꯛꯊꯕ ꯈꯛꯇꯅꯤ꯫ ꯏꯉꯤ ꯂꯩꯅ ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ, ꯇꯥꯃꯣꯁꯨ ꯍꯜꯂꯛꯑꯃꯅꯤ, ꯑꯉꯥꯡꯁꯨ ꯃꯆꯦꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯈꯤꯕꯅꯤ, ꯂꯩꯔꯝꯃꯣꯏ꯫ ꯍꯣꯏ ꯃꯦꯝ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯄꯤꯔꯣ꯫ ꯏꯉꯤ ꯂꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯒ ꯃꯥꯔꯊꯥꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯦꯝ ꯁꯦ ꯁꯤꯡꯖꯨ ꯀꯥꯡꯍꯧꯒꯁꯦ ꯄꯥꯏꯕꯤꯈ꯭ꯔꯣ, ꯃꯦꯝꯒꯤ ꯑꯉꯥꯡꯈꯩꯗꯣ ꯁꯤꯡꯖꯨ ꯌꯥꯝ ꯄꯥꯝꯕꯅꯤꯅ꯫ ꯉꯁꯥꯏꯗꯒꯤ ꯇꯞ ꯇꯥꯈꯩ ꯄꯤꯖꯔꯒ ꯌꯥꯔꯦ ꯑꯩ ꯄꯨꯔꯔꯣꯏ, ꯅꯪꯗꯨ ꯌꯨꯝꯗ ꯑꯉꯥꯡ ꯄꯤꯖꯧ꯫ ꯃꯤꯅ ꯄꯤꯖꯅꯤꯡꯗꯅ ꯇꯧꯔꯒ ꯃꯔꯩ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯊꯦꯡꯗꯔꯅꯤ ꯈꯟꯕꯒꯤ ꯃꯥꯔꯊꯥꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯦ, ꯃꯌꯣꯝꯗꯨ ꯂꯧꯁꯤꯜꯂꯒ ꯕꯦꯒꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯤ ꯌꯦꯡꯕꯗ ꯃꯥꯔꯊꯥ ꯊꯃꯣꯏꯗ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯃꯦꯝ꯫ ꯏꯉꯦꯂꯦ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ꯫ ꯃꯥꯔꯊꯥ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯄꯤꯡꯀꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯄꯤꯡꯀꯤꯅ ꯁꯛꯁꯤꯒ ꯌꯥꯝ ꯍꯩꯈ꯭ꯔꯦ, ꯃꯤꯠꯌꯦꯡꯗꯣ ꯅꯥꯌꯦꯡꯉꯣ ꯈꯣꯂꯩ ꯈꯣꯟꯗꯥꯃꯛꯅ ꯊꯨꯝꯃꯤꯕ, ꯅꯪꯗꯤ ꯑꯩ ꯀꯩꯅꯣ ꯃꯆꯧ ꯑꯃꯗꯤ ꯀꯣꯡ ꯌꯥꯕꯅꯤꯀꯣ꯫ ꯃꯥꯔꯊꯥꯗꯨ ꯅꯣꯛꯂꯒ ꯀꯣꯡꯊꯣꯛꯀꯦ꯫ ꯄꯤꯡꯀꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯀꯔꯤꯗꯣ ꯊꯥꯡꯒꯠꯂꯒ ꯃꯥꯔꯊꯥ ꯕꯖꯥꯔ ꯐꯥꯎꯇꯪ ꯆꯠꯂꯨꯁꯤꯔꯥ? ꯀꯩ ꯂꯩꯒꯦ ꯍꯥꯏꯅꯣ? ꯈꯥꯡ ꯌꯦꯡꯉꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯥꯅ, ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣ, ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯃꯆꯤꯟ ꯄꯔꯦꯡꯗꯣ ꯑꯗꯨꯝ ꯌꯦꯡꯉꯁꯤ꯫ ꯍꯣꯏ꯫ ꯑꯅꯤꯗꯣ ꯕꯖꯥꯔꯔꯣꯝꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯔꯒ ꯁꯥꯇ꯭ꯔꯁꯤꯡ ꯃꯔꯤ ꯊꯣꯛꯅꯔꯛꯂꯦ꯫ ꯁꯥꯏꯟꯁꯀꯤ ꯃꯜꯇꯤꯄꯔꯄꯣꯁ ꯍꯣꯜ ꯃꯄꯥꯗꯒꯤ ꯂꯥꯡꯂꯦꯟ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯁꯤꯕꯍꯔꯤꯒ ꯀ꯭ꯔꯤꯁꯅꯥꯅꯟꯗꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯀꯤꯅ ꯂꯥꯡꯂꯦꯟꯗ ꯆꯪꯁꯤꯜꯂꯒ ꯀꯅꯥꯅꯣ ꯁꯤꯕꯣ, ꯈꯪꯅꯕ꯭ꯔꯥ? ꯑꯩ ꯏꯃꯥꯟꯅꯕꯤ ꯃꯤꯅꯥꯛꯁꯤꯗꯣ ꯃꯥꯒ ꯈꯪꯅꯕꯅꯤ, ꯌꯦꯠꯂꯣꯝꯗ ꯂꯦꯞꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗꯣꯏꯔꯥ? ꯁꯥꯟꯅꯔꯨꯔꯅꯨ ꯊꯦꯡꯉꯤ, ꯑꯩ ꯇꯨꯏꯁꯟ ꯂꯩꯌꯦꯕ꯫ ꯁꯥꯟꯅꯔꯣꯏꯍꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯒ ꯀ꯭ꯔꯤꯁꯅꯥꯅꯟꯗꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯦ? ꯂꯣꯏꯔꯦ꯫ ꯅꯤꯀꯤꯗꯤ ꯆꯠꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯇꯨꯃꯤꯟ ꯂꯩꯅꯤ꯫ ꯃꯥꯗꯁꯨ ꯅꯠꯇꯦ ꯂꯥꯡꯂꯦꯟꯁꯨꯅꯤ, ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯑꯣꯟꯊꯣꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯁꯤꯕꯍꯔꯤꯒꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯖꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩꯅꯤ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯊꯃꯣꯏ ꯃꯥꯅ ꯁꯥꯊꯦꯛ ꯇꯝꯂꯤꯕ ꯆꯣꯡꯂꯤꯕ ꯃꯤꯍꯨꯟꯅ ꯄꯨꯡꯂꯣꯟ ꯑꯣꯏꯗꯨꯅ꯫ ꯅꯤꯀꯤ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟꯗ, ꯆꯠꯂꯁꯤꯔꯥ? ꯑꯉꯥꯡꯈꯩ ꯉꯥꯏꯔꯝꯕꯅꯤ꯫ ꯆꯠꯂꯁꯦ꯫ ꯗꯥ ꯀ꯭ꯔꯤꯁꯅꯥꯅꯟꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ, ꯏꯃꯥꯟꯅꯕꯤꯁꯦ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯦꯡꯉꯦ ꯍꯥꯏꯌꯦ꯫ ꯍꯣꯏ ꯆꯠꯂꯣ, ꯍꯌꯦꯡ ꯅꯣꯏꯔꯣꯝꯗ ꯂꯥꯛꯄ ꯌꯥꯏ, ꯑꯗ ꯊꯦꯡꯅꯔꯁꯤꯀꯣ ꯐꯖꯅ꯫ ꯑꯧ꯫ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯗ ꯁꯤꯕꯍꯔꯤꯅ ꯏꯟꯅꯔ ꯆꯠꯂꯨꯁꯦ꯫ ꯑꯩꯗꯤꯀꯣ ꯄꯦꯜꯂꯕꯅꯤ, ꯂꯩꯔꯤꯀꯥꯟꯗꯅ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯍꯤꯔꯣ ꯁꯥꯗꯅ꯫ ꯆꯠꯂꯣ, ꯒꯥꯔꯤ ꯏꯟꯊꯣꯔꯛꯑꯣ, ꯅꯪꯍꯧꯔꯔꯣꯏꯕ꯫ ꯀ꯭ꯔꯤꯁꯅꯥꯅꯟꯗꯁꯨ ꯒꯥꯔꯤ ꯏꯟꯊꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗ ꯕꯨꯂꯦꯠꯇꯨ ꯊꯧꯗꯣꯔꯛꯏ꯫ ꯁꯤꯕꯍꯔꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯠ ꯇꯣꯡꯈꯠꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯏꯟꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯀꯟꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯅ ꯒꯦꯠ ꯃꯄꯥꯟ ꯂꯥꯜꯂꯗꯨꯅ ꯏ-ꯔꯤꯛꯁꯣ ꯄꯔꯦꯡꯗꯨꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯔꯤꯛꯁꯣ ꯑꯃꯗ ꯀꯥꯈꯠꯂꯛꯏ꯫ ꯁꯨꯝ ꯂꯥꯛꯄꯅ ꯗꯒꯥꯝꯄꯥꯜ ꯃꯆꯤꯟꯗꯒꯤ ꯈꯥꯝꯂꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯚꯔꯥ ꯄꯤꯔꯒ ꯀꯨꯝꯊꯔꯛꯏ꯫ ꯍꯥꯏꯅꯕ ꯇꯧꯗꯅ ꯅꯤꯀꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯒꯥꯔꯤ ꯀ꯭ꯔꯤꯛꯀꯤ ꯏꯟꯅꯕ ꯁꯣꯔꯣꯛꯇꯨꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯛꯏ꯫ ꯊꯣꯡ ꯅꯝꯕꯣꯟꯕꯤꯒꯤ ꯃꯆꯤꯟꯗꯨ ꯌꯧꯔꯕꯗ ꯅꯤꯀꯤꯅ ꯑꯁꯣꯝꯕ ꯂꯥꯟꯊꯣꯛꯄꯤꯔꯒꯦ꯫ ꯌꯥꯔꯦꯅꯤꯌꯦ, ꯅꯪ ꯑꯗꯨꯝ ꯆꯠꯆꯔꯣ, ꯑꯩ ꯂꯥꯟꯕ ꯍꯩꯔꯦ꯫ ꯁꯦꯡꯉꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯂꯥꯟꯊꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯐꯖꯅ ꯆꯠꯂꯣ, ꯅꯪꯁꯨ ꯌꯧꯕꯒ ꯍꯥꯏꯔꯛꯑꯣꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯅꯤꯀꯤ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯁꯒꯣꯜꯕꯔꯣꯝꯗ ꯅꯤꯀꯤꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯇꯨꯡꯗ ꯈꯣꯡꯅ ꯏꯟꯅꯔꯛꯄ ꯀꯦꯜꯚꯤꯟꯗꯣ ꯃꯥꯒꯤ ꯂꯥꯡꯂꯦꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯀꯦꯜꯚꯤꯟꯅ ꯆꯪꯉꯛꯄ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯀꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯃꯇꯧꯁꯦ꯫ ꯑꯩ ꯇꯨꯡꯗ ꯂꯥꯛꯄꯗꯣ ꯎꯕ꯭ꯔꯥ? ꯃꯈꯥ ꯇꯥꯔꯛꯏ ꯀꯦꯜꯚꯤꯟ꯫ ꯑꯅꯤꯗꯣ ꯊꯣꯡꯒꯤ ꯆꯤꯗꯥꯏꯗ ꯂꯦꯞꯄꯅꯤ꯫ ꯂꯥꯟꯊꯣꯛꯇ꯭ꯔꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯄꯥꯔꯀꯤꯡ ꯑꯗꯣꯝꯗ꯫ ꯑꯩ ꯅꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯃꯥꯡ ꯂꯩꯔꯝꯕꯅꯤ, ꯑꯗ ꯅꯪ ꯅꯃꯥꯟꯅꯕꯤꯒ ꯂꯥꯛꯑꯒꯦ ꯑꯗꯨꯗ ꯑꯩ ꯒꯥꯔꯤꯗꯣ ꯑꯁꯤꯒꯤ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯄꯥꯔꯀꯤꯡꯗꯨꯗ ꯊꯅꯝꯃꯒ ꯑꯁꯤ ꯅꯒꯥꯝꯄꯥꯜ ꯃꯆꯤꯟꯗ ꯉꯥꯏꯔ ꯂꯩꯕ, ꯅꯣꯏꯁꯤꯗ ꯑꯗꯨꯝ ꯈꯥꯝꯕꯅꯤꯅ ꯑꯩꯗꯤ ꯅꯃꯥꯟꯅꯕꯤꯗꯨꯅ ꯈꯨꯠꯀ ꯁꯝꯕꯤꯔꯗꯨꯅ ꯁꯨꯝ ꯆꯠꯈꯤꯕꯗꯨꯗ ꯑꯩ ꯎꯔꯝꯃꯔꯣꯏ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯈꯨꯝꯂꯛꯏ ꯂꯥꯡꯂꯦꯟꯗꯣ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯍꯔꯥꯎꯔꯤ꯫ ꯑꯩ ꯒꯥꯔꯤ ꯂꯥꯟꯕ ꯀꯤꯖꯩ ꯈꯪꯕꯒꯤ ꯃꯥꯅ ꯁꯨꯝ ꯁꯝꯕꯤꯕꯅꯤ꯫ ꯀꯦꯜꯚꯤꯟꯗꯨ ꯂꯨꯛꯊꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯀꯩꯁꯨ ꯍꯥꯏꯗ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯗꯣ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯑꯣꯡꯁꯤꯗ ꯂꯥꯡꯂꯦꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯃꯃꯤꯠ ꯑꯅꯤ ꯆꯞ ꯌꯨꯡꯈ꯭ꯔꯦ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯡꯂꯦꯟꯗꯨ ꯏꯀꯥꯏꯔꯅꯤ ꯈꯟꯕꯒꯤ
Kevin na langlen dati yingdana. Ay sunang namanabido adogi matau tamgi. Si haraga Kevin langlen gi makutto che na paiduna gari na maning tamne che libar sorok adobo lan thorai. Chatli thonggi machin oina parking aduda cha dukan amagi mamang da lepli laibak thibani dukan da suhanglamdre. Kevin langlen gi makutto thadokni kawgo makai. Ngasi de hangamdre chasa se. Ibani gidi yam makul leba mafam oidoine se. Langlen munna tari. Oge khanba kanana ukhraboi karigi uhallibano karamba lilano lakadaba ngasai makai tungde inazarak panupa ni do thong khomgi aduda gari khamlaga ngai langle na parking lom da lakpado ngasai degi hotna jariba sibahari ase wangang bathokidre krishnanandadi munna yeng hokibana hairi koina jalo ani sibo made male koina ba sibari bungo nadaudi mapu palamene hi khumde nupado nakan da sukam dori bahang lekai machin asom gi kolik lai lonbam pareng adugi nak dukan ahanba aduda poche yin liba pinki ga lak minariba martha do kadai dagi hanjindu na bu oribano makut ani karan jan kumhai ying bagum pini yingli khang arang bam paiduna tungdagi pinki na martha gi manak changlaga khang si sina phadong mandro han na phawba manu liba do yingbirak panati sina phadoi na draiba Martha suging ying the kay, law wake with Harry. I got up the hunkan. Pinky maroon soli. Kainung orzalo. Makatadri, canary kalaga, manung junkre. Martha man and lady but dugi wang madaleba saktam anido. Hujanduna calmly bagari sing ado. Adu the gilly talk laga, munni yinga sonjay matanta. Nungai horo, pien nungai horo.